Sakhangdabasingna changaubung amasung kangpokpigi lonaba mafam amada nongmai kapsilakpada oil tanker gi driver ama sokle. Nongmai kapsilakpa thaudok asi Chief Minister Nongthombam Biren na kanna yaningdaba phongdokre kai henba tawbasingi mathakta chap chaba action lokhatkani haide. Amadi Haukiba ahingda Manipur gi tampaki mafam kaya da kan manonglei nuksitna uwa amadi yung kai kaya amangata thokle. Kurumjari ISTV gi Manipuri paumiyang tabiriba pumnamakpu taram noksari hauzik mapung oiba pausing Sakhangdabasingna ngasi ayuk pung 5 minute ni furom taba matamda Imphal Dimapur lambi gi changaubong amasung kangpokpi gi lonaba mafam amada nongmai kapsilakpada oil tanker gi driver sokle mahaki yet thangba pambomda nongmai maru ama panke soklaba driver adudi Raju Karki kawi sakhangdabasingna nongmai round 3 nipalom kapsilakpa aduda Raju Karki gi oil tanker yauna punna oil tanker ahum nongmai na panke gari sing adugi registration number sing adudi MN03T0911 AS01DD4711 amadi MN018327 ne thokdok thophamda mari lainaba police station gi police personnel sing amadi ahanba security force lakuna yengsinkhre nongmaina palaba driver Raju Karki yauna gari ayamba Imphal da yorakre haire Amaromda nongmai kapsilakpa mafamaduda Manipur Police ki IGP Kailun amasung DIG Jayantana lusingduna mafamaduda combing operation chathakre combing operation natuda Imphal West Imphal East samadi Bisnupur gi commando sing saruk yakhe hojik phawbagi oinadi mi fami pungi paw leitre mane daga chalo jaina ba kana duni Tanker da nongmai kapsin bagi thodok Chief Minister Nongthombam Biren na kanna yaningdaba phongdokre thawong asi terrorist ki list ni makhoi gi mathakta government na chapchaba thabak lokhatkani government asina miyam gi punsi amasung lanthom nga kani asigumba ka henba thabak sing state asida makhata na tawbaya haloi haiki Amaromda Okhragli lambi sembagi quality maintain tawdi habagi matangda DC dagi kudakta report ama kauduna thabak asi suriba National Highway Infrastructure Development Corporation na thabak asi amuk hanna senjilagani haire matungda quality maintain tawna thabak suragani habagi thajaba leire thuna loisina bahana bada handak nong chukhiba dudagi chotpana maram oiduna thokibani haina phongdorakle haiki It is a habitual fact that after denial claiming this are happening in around the year, you know. So, but these people should not be dealt easily. These people should be dealt firmly. Attacking on the highways on the innocent people, it is a terrorist act. And so time passing dealing will not affect the situation. Will not be able to deal. So this kind of terrorist act should be dealt accordingly, firmly, and this government will do. This government will protect the life and property of the civilian and the innocent people. And I already ordered to have a mass combing operation in the area till the culprit is booked. And I have spoken to the Army and Assam Rifle Authority also through DGP. They should cooperate. And this kind of terrorist act should not be allowed in our states. Ngarang nongyay matungda sitkhipa akanman nonglei nungsit aduna Manipur gi mafam kaya da yum kaya humdokre haire Imphal manungda su singjamai kendra kai samthong amadi thongju kendra gi mafam singda yum humdokhibedagi miyoi kaya khudong chadaba kaya mayok nakre
Amaromda Kaisamthong Kendra MLA Suoriba Health and Family Welfare Minister Langpok Lakpam Jayant Kumar ngasi Kaisamthong Kendra manungda koine satuna ngarang nongyai matungda nonglei nungsina mangata thohan khraba mafam sing satuna yangsin khre mahakna hai Kaisamthong Kendra mafam ayamba ngarang nonglei nungsit aduna amang ata kaya thokliba si sarkar gi maikaidagi awaba taraba miyoi singda mateng pangnaba mari lenaba authority singda khangan khre tuba matamda amang ata thokliba imung singda mateng pinanaba mahaki maikaidagi angama thakta honagani haina phongdokhi INC ki Ward number 2 gi cooperator na staff singda phajadaba wahi wata sisnabaga loinana cooperation sigi engineer CH menakada khut thai haiba wafamdagi irang thokre IMC ki staff amana hai hayeng me de thoramga mari lenana staff singna thabak kana suringaida cooperator TH Gunachandra laklaga taba yadaba wahi kaya sizinaduna ngang saklakhibani sanitary gi OSD ORB CH menakana cooperator Punachandrana yungauraga nataba wahi kaya sizinaduna khut tharakhi mahakna jathariba thawong asi ngasi khakta nate toina hidak thakchilaga karan tabadagi staff sing office ka batanarabani hiramasiga mari lenana police station da complaint ama tawre hairi khada leiriba moina tu hatpa yaba sida lau khongdana phi setaba wa kaya ma ngangi college hanadagi su tai ai mangda su tawi moiga khanage taw matam sida barabar aina khamaga lai ado ngasi di mana aingonda direct eta changsalaga nang toise kai dei no ta aina sir ai kai dorage sine akoi thabak suba lakpane akoi sida kai dorage sine nang na eta adu taw yabra haina mana aingonda hana khut thaba horeba one number 2 sine yu ngauraga office ki campus ne huje akoi de hayeng gi tamata me de gi program ma yam chauna leibani na akoi yum da handagi thabak suraga leirini leiba matam sida mana aingonda khut thaba horak panina ai huje police ta salaga ai case file tawre magi mathakta yaraga mangonda yaba action lobiu aduga mana hanjan authority oiraga moigi yu thapam sunate municipality office sida moina ayu kisu thaksan gani nungdang isu thaksan gani office ki employees ing thapak suba lakta ba ki reba moi ubada Marak sida thokdok singi matangda Imphal West ki SP office ta nakal ani phaminaduna loisina ba hona khre hairi Directorate of Family Welfare Services ka State Health Society ga punna sinduna near miss review haibesida nomagi oba training program amangarang Jenims ki Gynae department ke seminar hold pangthokre thoramaduda Family Welfare ki Director Dr. K Razona near miss review haibesi nupina angang unabada kanbangam daba si matau karam na ngakthokadage amadi mama macha animak kanna ba honagadage haibesigi matangda pangthokpa training program ne haikhe masamai ana ba yokosu ya nani mandir habi bibi wa gumba sare gumba adagi yokoyi la gumba eri ana ba la patam la sing se tegi mo sing se masi gi maram da nei ni manna masi phajana khang ga yokoina ana ba habi miuri gi da na ba se masi siba ya ba se ni yokoyi kan ati ko ni hai ba adu mo program ma ni Writers Forum Imphal gi sahi kunmapan suba mifam ga mari lenana Manipur Corridor lamkoi wari hokhibe sahi tara Manipuri Corridor da lamkoi lon ga mari lenana symposium amanga si Deb Literature Center hold pangthokre thoramasida Writers Forum gi President Lamabam Biramani na thoramapu oikhe thoramasiga mari lenana sanglakpam Santi Kumar Sharma gi Manglan gi Lekol amasung ai Basanti gi lamdang amada haiba wari masa lairik ani phongkhe thoram asiga mari lenana Writers Forum gi Secretary Ranbir Sarungbana haikibada lamkoi wari asi miyam ne hena paning hanaba amasung anoba makhalgi paudam amasung paujel ga mari lenana symposium asida paper sing pathokle loinana lakadawriba mirol dasu lamkoi wari hena ining hanaba anoba inot piba oina pangthokpani symposium si akoigi lamkoi wari gi matang si akoigi chaite sida yamne rotate oidriba sigi maram sida khara hena aduga akoigi anoba miron sida hana khangkiba singsi gi top masakama puthokpa ngamnana bane sinjabane Students Union of Kanglai Park Sukki Lisingani Tara Taretagi Taramapal Pawbagi Nauna Thaupugadaba Singasi Manipur Press Club ta CCS KG President Arjun Telhaibana wasak laukre Nauna President Oiraba Gobin Mitai da Fam Kusinakre Arjun Telhaibana Manipur gi Tangdu Laitadraba Fibam Asida Mahairoi Singna Achauba Thaudang Lauduna Lakle Thabak ama tawbada document ta thabak pangthokpa sumgani haikhe Politics haibata Masidagi hona basic politics in America and Tungda Mahiroi or Badagi
लेबाक की लुसिंग ओरपगी तंजाम सुले मतलब मरम ओरकांदा कोइना हौजिगा होना इस्राइल पॉलिटिक्स असला तोंगा लेबाक की लुसिंग सि यावना नैनबो सिसु अदमक सुम लैबो अखोगी लंदोसिंग कॉन्टेक्स्ट अदि मरबदुना लंदमसिग तुंगी दमुक्ता माइरोसिना हाइबे या बतोबो या सिंगा अदो तौरपदा मरोइना कोई सुक्ति मांग थमिरमदुनी अचुंब स्टेप सिंगदा मिचंग मखाय यावदना अदगी आई मान खायदना थमोसिन लेबाग थबक तौबो इसी National Commission for Protection of Child Rights, Manipur Commission for Protection of Child Rights, Chamadi, Manipur State Legal Services Authority, Nasinduna, POCSO, ZZ Act, Masung, RTI, Act Kimaramda, Nomagi Oiba, Workshop among us, Kanglatung Bidalaiba, Namdilong, UBC Campus, the Pangtokre, Thoromadu, PWD, Parliamentary Secretary, Awangbong Niumai, Child Rights Commission, Chairperson S. Sarat Kumar Nasing Bamioikaya, Saruk Yake. Awangbong Niumaina nupi amasung angang singi lairiba hak amasung kudong chadaba sing mipung khuding makna khangminaba mathau tai haike. On the other hand, weaker section of our society, human rights miyam so khamuga loinana akhoye human value so hengatpa habise, that is a very important part of the development. Lambi thong phapuga khatta development ko yar, unless we also protect the value of the weakest section of the society, the human values of the time. Thaubal Multi-Purpose Project Neglected Area Agricultural Development Organization na lamlai maikaida ithai laukhongi amadi thaknaba ising daimasina pibinaba na government asigi lusingba Chief Minister amadi mari leinaba sing unaduna wari sananaba hotnabada matam pibidre haire. Manipur Press Club ta pangthokpa pawgi mifam amada organization asigi secretary T Darana lamlai maikaida laiba khungang yangkhai nithoi gi lau pari lising tara asi kumgi nong ngairaba lau ubada mapung phana pothok puthok pangamdre hauki be sahi Contra Taruplomacy Mapitel Dam Loraga, Isingi Awaba Lere Kalambadu area Sigi Oina, Dama Sigi Kanabakarisu Pangningai Leram the Basi Live Activity. Nimitara Mangani Fabagi Manunda, government ka wari sananaba, Matam Pibiu Haide. Huziki Ladiba, Damgi, Lamai Magi, Pauna, Futlaga, Tono, Pipe Puraga, Ising drinking, Toruba, Madugi, activities Mam Torismasi, boycott over, Aduga Madunan Cooperation Movement, Sansalapa, Village Mayanga, Aduda Lunana, Akoi Makata, Akoi Ready Hunger Strike, the independent hunger strike of Junction Bagi, Kungsang Simasi, Junction Zagi, Ibagi, Wakalunchi, Kodalade. Manipur Beekeepers Federation Sinduna Chatharakiba Marirak Suba State Level Honey Festival GM holding a Silusin Cray. Mission for Integrated Development of Horticulture Masong Commerce and Industries Department Chatharakiba Thoramasigi Lusin Bagi Thoramda Agriculture Gate Joint Director MS Khaidem Nabat ke Assistant General Manager RK Yaifaba Beekeeper Federation ki President S Nilakamal Susaruk Yake Joint Director MS Khaidem na Khoiloi Bahabasi Lam Labelai Tabati Dana Paikat Paya Bathabakne Kaitil da Suyam na Pamnaba Posak Oibana Sentok Lainana Bagi at Saubalambi Amane Scientific Oiba Mawong da Khoiloi Duna Hena Kanaba Pinanaba Federation na Tabak Paikat Bagi Tangai Padabalai Haide. Yelhomi Kanana by Assembly na pass tawkiba bill President na ayaba pikidaba amasung halakiba maram na Churachandpur gi JSC na changsilakiba khongjang mai paklagumbani haina Agriculture Minister B Hangkhaliana phongdokre ngasi Churachandpur da laiba mahaki yumda pangthokiba pawgi mifam amada phibam sida laikhidraba mioi sing namduna aroiba mathau mangam pangthoklasi haibanate madudi miyamgi apambagi matung ille government ki maikaidagi laikhidraba singi mung manungda lupa lak tara tara chunaba thabak ama soinairaba singi lupa lak ani loinana soklaba singi lupa lising yangkhai piragani laikhidraba singi ningsing park amasu mafam chaba amada sananaba thaurang taure makhata na singi area sing sokadaba bill assembly da puthorakpa matamda hill area committee tanarba matungda puthokani amaromda anoba district ama sembagi matangdadi mamangi government na semlamba district sing hando o haiba maikai kharadagi laiba maramna matam khara saphate haiki Hairok Part 1 Haitupok Pilekai Degi Dr. Saikom Inak Tumbina India Ki Oina Mitra Award Fangba Ahanba Oire Thasigi Kunmari Degi Kuntaret Phauba Ministry of Environment Yumbu Oiduna New Delhi da Pangthokiba Asia Pacific Network for Global Science Research Ki Laiba Kunithoi Ki Oiba Joint Intergovernmental Meeting amasung Scientific Planning
Group meeting the award asi khusina kibani mahaki maming APN Secretariat of Japan da Mitra Trophy da haktuna thamlagani mahaki thabak sing kunithoi suba joint intergovernmental meeting ge proceeding da phong magaloina naha oriba thoidok hendok pa India ge scientist ni haina sakhang lagani Saikhom Inau Tombi Hauji Environmental Biology Laboratory ICI Nainital National Postdoctoral Fellow oina thabak tawri mahake climate change amasung asina isingi khalda piriba sapu haiba thabak da sakhangbo aina award asi pibani Malemgi sinmi singi numit me dena lakpada lamdam sigi laumi sinmi miam da kor komna yai papaujal pirakle publicity committee gi cherol amana India lenga ki chenjau tanba thausilna masagi phangpham thokpa ha kusuman phawa manpiduna chakthong pithung draba laumi sinmi reisa pumnama ki apunba pangal sagatuna Laingak asigi mayokta khongpham chetna lepmina si chakthong pithong manaba onba khunai amagi yumpham thonminana ba khusam narasi haire ngasi kunma thoisuba sahi cha yoroklaba malemgi ahongma kaya lairaba phibam asida manipurgi masing yamlaba lairaba laumi sinmi miyamgi punsi mahingdi awabagi masakne India gi lenga ki makhada namthabiduna amasong leibak khunai chakhon abagi anoba silam amasong sinsang lengkhatuna pothok puthokpagi pangal chakhon hanba amasong anoba pothok mari product relations semgatuna khunai gi chakhon hanabagi thausil yatpagi mahutta hanagi lejaramba silam phawa muthatuna captive market onthokuna thamli Asauba sinsang lejadabana maram oiduna industrial proletariat lejariba sinmi singi apunba pangal sagat pangamdriba lamdam asina India captive market economy ge thausilda Manipur gi lairaba laumi sinmi miyamna iraknaba natana hingnanabagi lanphamda akanba saitheng mayoknari hairi hauzik pawge marak thatna break amatanga amuk laujari Lengshin biro Sarma Opticals BT Road Infalna special offer pijabaga loinana hodok chare lens khaktumak laigadaba scheme masi pambi basingna isagi mit kachana pa fiber lens ama leibigadabani aduga adomgi apamba frame ama free de pijagani khudong chabasi lobiu ngasimak lengsin biro Sarma Opticals opposite Johnson School BT Road Infal Combined tutorials for CBSE admission open. Class 11 and 12 Science CBSE 6 months regular foundation course class starting from 3rd May 2017. Class 9 and 10 CBSE 6 months regular foundation course class starting from 3rd May 2017. And 2 months vacation course for Navodaya, Sainik and Outsiders class 9, 10, 11 and 12 class starting from 3rd May 2017. For details, please contact Combined Tutorials Office, Sagolban Moirang Lerk Machin, Bus Parking, Infal. Hakchangi labor sorakpadagi producing attaba hakchang choktarba Tumba chaba yaraktaba khong hama nungayaktaba singidabak amatta ngayaba upaidi Jolib syrup amasu Jolib capsule bu chanmina sinabiyo Moredam tapu biyo diade Romdugini neina talisi Imot moladana Ilora Hotel Moreda Ladudi 3-star category reasonable oiba mamalda hongna wonderful bedrooms world-class washrooms international standard restaurant attractive location mai ising awat pamta leitaba Hello Elora Hotel Moreni takpiyo Break itungda taram noksari makhataba pauda Moirang Kendra ge MLA P Sarat Chandra na ngasi kwakta Gram Panchayat ki mafam singda chatuna chakhat tharangi phibam yangsin khre khongsat aduda minor irrigation department ki official amadi atai official sing sulaina ki Gram Panchayat asigi manungda nong khajiktang tawaga isau thokpa kalen gi matamda isingi awaba kaya mayoknari thangjingdagi chentharakliba turel sing thenjil lakpana sahi amada anirak lau panba yaba mafam sing panba yadana laire MLA Sarat Chandra Kendra asida laurok anirak loktuna chathok hena puthok payaba mafam amani thangjingdagi chentharak pa isingna chahi chuppa thakna sana na ba ising wataba lamdam amani adubu lobuk sing phawraga seliba lokhong sing mawong sadana leramba asina chathok marang kaina puthok pangamdre laumi singi khudong chadaba asi yenglaga lokhong sing semjinna ba honaragani haikhe Karamain torakanda prajagi awabasi ko angadage haibadugi madugi improvement poraga low parilising mari manga siang tang phajana uhalakanda sothara balamdam asida leriba praja sing se award palita balamdam ohen se abi pandam dune ko nga silai bas Kangla Diagnostic Center ki mating galoina na social upliftment for future generation Kongba Laisram Laikai na sinduna nongmagi oba diabetes ki health awareness thoram ama ima ngaubi community hall pangthokre hokdokpagi thoramda jila parishad member Toizam Itobi health ki deputy director Dr. L Somarendra su saruk yakhi mioi marfudra rom diabetes laibra haina check tawke Manipur Architect Forum na sinduna nomagi oiba earthquake resistance construction gi matangda awareness program ama lamyan basanglen da pangthokre
फोरम के वाइस प्रेसिडेंट अरिबम जयचंद्रना युम साबा मतमदा सॉइल टेस्टिंग तौदना साबना खुदोंथीनबगी मरम अमा ओहली अर्थक्वेकना युम खक्ता नतना मियोबगी पुंसिबिसु मांगहनबा ngambana बिल्डिंग साद्रिङैदा मरी लेनबा एक्सपर्ट अमदी आर्किटेक्ट तानबगी तंगाई फदबा लै हाइखि अखोई हौजिकी मतमदा युम मनौगा साबा अमदी अरिबा लैबा युमदसु सेजन साजिन्दना यामना सेक्शन दबा यादी हाइदुना असिगी अवेयरनेस इन अर्थक्वेक resistant construction हाइबा टॉपिक सिदा अखोई मणिपुर आर्किटेक्ट फोरमना असिगी सेमिनार सिनजबन Towards a cleaner, greener and better environment haiba hiramda Imphal College ki indoor hall da Imphal College Students Club na sinduna lai yekpa sangdamna ba pangthokre. School kaya gi mahiroi kaya su saruk yakhe mafam kaya da amot akaina nongma nongma gi hangalakli ba si matau karam na taru tanan ba mafam oi hangada gi haiba gi pandamda mahiroi singda pautak pi na ba competition asi pangthokpani hairi. Laimandabadagi masagi aroiba mathau mangam phawa pangthokpa ngamdabadagi hospital da hundoklamlaba matung Imphal East Police ki kangbuna mateng pangkhrabi thoksom memada Manipur University Casual Contract Association ki President N Rajendrana lupa lising tara amadi ahal oiraba singda chaisu yenduna mateng pangkhre. District Child Rights Protection Unit Tamenglong District amasung Social Welfare na PIC nonega kusamnaduna lemna laying bagi camp amaga loinana nada yektana lainabagi matangda thorom ama nonegi Grass Children Home da pangthokre camp aduda home da laiba mioi angang ni phumanga rom laying baga loinana hidak langthak singchu pikhi thorom aduda District Child Protection Officer Babuna Dangmai Child Welfare Committee gi Chairperson G David MO in charge Dr Gairanlung Thaimai su saruk yakhe Luhong da bi haiba wari masa lairik amang asi singjamai chongtham lekai da laiba aiba mayengbam kandes singi yumda the Cultural Forum Manipur gi makhada phongkhre thauramada Kumantem Prakash Professor N Khagendra amadi S Beharina maroiba mioi sing oina saruk yakhe aiba kandes singna samaj asida nupi singna mahaina maru oiduna khankibadagi punsigi matang haukiba khanghaudaba aduda yumpham oiraga lairik asi ibani haikhe MK Saros Khan iba imadi ngaksam yore haba lairik ama Manipur Press Club da phongkhre Patriotic Writers Forum Manipur na sinduna pangthokiba thoram aduda aiba S Indra Kumar Forum gi President Ragule Sangthem Manipur State Archives ki Deputy Director Abdul Kalam DM College of Science ki Professor Dr M Priyo Bartasu saruk yakhe naha oiriba aiba Saros Khan gi lairik asi Abdul Kalam na masak takhe All Manipur Road Transport Drivers and Motor Workers Union gi mioi kunmangana saba Executive Committee ama semkhre Saire Manglembo President Maimom Anil Maitaibo General Secretary oina khankhre Ukrulda Koilas thabagi chathari bathabak asi PWD ga mari lenade haina department asina sengdorakle Ministry of Road Transport and Highways Government of India ki makhada National Highway Infrastructure Development Corporation Limited na Koilas thabagi thabak asi chathabani hairi Herikona singduna pangthokadori ban ipalak suba khangmina si iramdam quiz ki preliminary round ngasi pangthokre Lamlong Higher Secondary School Kaksing Higher Secondary School amasung Moirang Multipurpose Higher Secondary School da team jamani foi ni thoina saruk yakhiba round asidege team manga khangatkre lagliba me tara tarukta jem hall da pangthokadaba final da saruk yagani haide Herikon gi Vice President Y Surjit Kumar na competition asi hauji Manipur da noma gi aikhoi gi sakta mangsilakpa amade apun magi sakta mangsilakliba asida hogalakliba mahairoi singda lamdam sigi saktam mamut ta na khanganabagi pandam da khanganaba pangthokpani haikhi oiba aikoina pangthokjariba hangjariba maru oiba question singsi maru oina aikoina base tawjiribasi ahanmada history aduga Manipur gi history gi maramda Manipur gi geography gi maramda aduga Manipur culture gi amadi sport ki aduga Manipur da tongan tariba khoigi tongan furup singi maramda aduga Manipur gi environment gi amadi hoju thoiba Manipur gi thodo otho amadi current affairs gi maramda ni maruina akoina hangjari wasi Parliamentary Secretary Oiriba Yaskul Kendra ge MLA TS Chabata Okpagi Thorom amangasi Yaskul Sanakya Masa Kolob Radhamandapta Pangthokre Working Committee Ward number 14 na sinba thorom aduda Kendra sigi masak naiba mioi kaya susaruk yakhe TS Chabata na mikhal mamangda miyamda pangthokani haina phongdokiba wafam miyam gi thajaba manghanda na pangthokani mahakna karigumba khangdaba amadi soikiba yawrabasu miyamna afaba pautak bibiduna chumthokna ba hotna minasi haikhe
साहित्य परिषद जिरीबाम सिंधुना साइरेंग सैदिनबगी थौरम अमा राजा राम मोहन रॉय लाइब्रेरी जिरीबाम पांथोखरे फोंदोकपगी थौरम तरुक सुबा मणिपुर राइफल्स की कमांडेंट वाई अशोक कुमार जिरीबाम की सकनाइरबी अईबी माधवी लैमसु सरुक याखे रॉयल एकेडमी ऑफ ओइनाम की LLB तरुक सुबा सेमिस्टर लोइरबा महाइरोई सिंह एकेडमी असगी अनि सुबा अमसुंग मरी सुबा सेमिस्टर की महाइरोई सिंगना खुदोल तमदुना काइनबगी थौरम अमा एकेडमी असिदा पांथोखरे थौरम असिदा प्रिंसिपल जुगेश्वर थबक्तगी पोथारबा ओजा ओ इबोसोबा खुमनसु सरुक याखे हयेंग मेदेगा मरी लेना फिनिक्स बैंड की कंसर्ट अमा या स्कूल की YSC ग्राउंड पांथोकदौरी या स्कूल की YSC ग्राउंड पांथोकपा पाउगी मिफमदा बेनसी वोकलिस्ट लेन गांगतेना अंगांग सिंगबु थबक सुहनबा ड्रग लाना सिजनबा अमसोंग HIV/NS मियामदा अवेयरनेस पिननबा कंसर्ट असि पांथोकदबनी रोक तौबसिंगबु मियामदा लाना निसा सिजनबा ओइना उरिबसी अरानबनी बेन असिदा नहा ओरिबा मसामो फबा मालेम के प्लेटफॉर्म दा यौगदबा नहारोल सिंगबु सपोर्ट तौबिबा मथौ ताई हाइखी प्रेसबेटेरियन चर्च ऑफ इंडिया की मखादा मैतई प्रेसबेटेरियन सिंगलुपु मपुंग फाना सिनोट अमा ओइना मोइरांग मिशन कंपाउंड लाइबा MPC दा हांगदोखरे थौरमदुदा लालदांग लियाना डॉक्टर KS प्रदीप कुमार डॉक्टर KS इनाउसा डॉक्टर KS सोमरजिसु सरुक याखे बांग्लादेश लाइबा मितई सिंगना महाराज गंभीर सिंह की कोनुंग मांगदना बांगाक सेनबगी थबक जथरी हाइना लामाबम होलेगी लुसिंगबा एल ब्रजेंद्रना नागामपालदा पांथोकपा पाउमिसिंग उनाबदा फंगदोखरे बांग्लादेश लाइरिबा मफम असिदा ngasi फावबा मणिपुर की चीफ मिनिस्टर अमदी निंगथौना लाकपा लेट्री हाइना बांग्लादेश लाइबा मितई सिंगना फोंदोरई हाइखी होगी महाराज गंभीर सिंह की कोनुंग हजि फावब लेरी मधु ngasi फावबदा सरकार ना नत्रगा कनागुंबा अमना यंगसिनबिद्री असिगी मतांगदा अखोगी मणिपुर की चीफ मिनिस्टर अतई मिनिस्टर सु लाखनिंगबगी वखल फोंदोरई अदुगा लोइनना मणिपुर की इनिंगथौ सना जावबसु अमुक्तंग लाक्पिरबदी नुंगाइनी हाइदुनसु फोंदोरई लेखिद्रबा प्रोफेसर गामुमै कामैगी पुंसी अमसोंग महाकी कंट्रीब्यूशन गा मरी लेना नोमगी ओबे सेमिनार अमंगासी कल्याण आश्रम मणिपुर न सिंधुना पैलेस कंपाउंड लाइबा लेंथोइंगांबी गर्ल्स हॉस्टल पांथोखरे थौरम अदुदा कल्याण आश्रम मणिपुर की प्रेसिडेंट NG तेज कुमार सेक्रेटरी DK दोमाना मरु ओइबा मियोइ सिंह ओइखी कल्याण आश्रम मणिपुर की ऑर्गेनाइजिंग सेक्रेटरी कैडर कुलकानीना प्रोफेसर गामुमै कामैना लमदम असिगी इंटीग्रिटी ngakpa amasung प्रजा सिंह की पुनः थबक तौदुना हेना नुंगसी चानबा लमदम अमा ओहननबा होनरंबा मिसकनी हाइखे In 2004 he visited different places through Kalyan Ashram, and then he started as a patron of Kalyan Ashram. He started involving into and developing activities where Northeast could be integrated into the entire spectrum of our country. So his mind was of purely integrationist, purely nationalist, and he wanted everyone to come together. That are his biggest contributions for Kalyan Ashram Manipur, and we as a social organization, we as a social workers would believe that we have to walk on his path, the path shown by him, path laid out by him. बिष्णुपुर डिस्ट्रिक्ट की SP की मिटिंग मखादा DSP कमांडो जोन अमसोंग SDPO मोइरांग ओ सुकुमार ने लुसिंगबा कांगबु अमना मोइरांग थांजिंग अमदी नंबोल इबुदौ खोरिफाबा हरावबगी मांगोइनना मोइरांग की अकोइबदा ड्राइव चथदुना युंगांग अमसोंग युंगौसिंग फागतख्रे ड्राइव असि हरावबा मनुंगदा पामदबा थौदोक थोक्तनबा मखाताना चथखिगनी हाइरे थरकपनि माय कायबनि सा थिंगनबैदंग चथरकपा ड्राइव नि बिसेमपुर डिस्ट्रिक्ट के माय कायबनि सा चाबा दुदगी अखोइगी गाड़ीदा पोरकपा खोटपा लाहराव येंग लापद निशा पूरग लाको खोटपा दु थिंगनब फ्रिसिंग चेकिंग अमदी दुकान नुंगान सिंगदा ड्राइव तौबा सि मखादुम चथजकिने कोइना तौबोल ग्राम पंचायत लाइबा इबुदौ यांगोई निंगथौगी संगलेन अमा हानगी MLA आई इबोहन बिना मियामदा खुसिनख्रे थौरम अदुदा डॉक्टर आई इबोहन बिना इबुदौ यांगोई निंगथौ सेवा कमिटी ना मखाताना चथरकपा थबक थौरम खुदिंगमक्ता मतेंग पांगनी हाइखी Maoist Communist Party Manipur Indian Maoist amadi Nepal Maoist yauna tongan tongan ba Maoist lup kunma thoina punna me degi yaifa paujal pirakle
Zahi asigi May Day thoramasi tongan tongan ba mafam singda Red Revolutionary Internationalist May Day magi lebak singda thoram pangthokani. Handaki May Day asigi maru oibadi the Great October Revolution gi chahi chama surakpa ningsing thoram oibada natana Great Proletariat Cultural Revolution gi su yangkhairak suba ningsing kumsing oi haina lup asigi standing committee gi coordinator ki onghang mangang gi cherol amana makhatari. Hauzik pawi marak thatna break amatanga muglokjari. Delicious cookies from Likla Bakery. Oza Pain Relief Ointment Khwang naba, kok sikpa, tang sikpa, phu naba na singbada sinaba yarba, lipsap group na puthok saba Oza. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shyam Kishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Amukahana taram noksari makhataba pauda Imphal Western Club Uripok Khumantem Lekaina Sinduna Deputy Chief Minister Waijoy Kumar Okpagi Thauram ngasi Club asigi Indor Hall pangthokre Thauram aduda Club asigi President T.S. Biren Hanagi President S. Brajakishore Hanagi Secretary N. Jila Ngambana Singba Saruk Yakhi Thauramga mari leinana Deputy Chief Minister na Mikhal Mamangda Miyamgi Thunglakpa Chakthong amata matloi haina wasakki bakhudingmak thabak to onthoknaba khongpham lengdana leire Uripok Kendragi lekai gi issue khetnabana chahi manga asida angamba thakta miyamna wariba sing loisinaba honagani haikhi Mahut Minister T.S. Shyamkumar Okpagi Thauram ama Andro Kangjaibungda pangthokre Andro Nagar Panchayat amasung Andro Welfare Association sinduna pangthokiba thauram aduda Andro ge khulakpa C.S. Gandhar Babita Andro Nagar Panchayat ki chairperson A. Lukhoi amasung AWC gi president A. Gauramani su saruk yakhe Minister Shyam Kumar na Andro asim malem gilam koiba singi pukning singsinpham oiba mafam ama oiba ngamle mamangai degi sanarakli bat nat ki thabak thoram sing sumna satuna henna masak tak na bohatna minasi amaromda nat ki oina sungliba schedule tribe area gi use sing Manipur da yonbagi mahutta mapalda thadok na ba government na thabak lokhalagani haikhe Nauria Pakanglak Pakendragi MLA Parliamentary Secretary Su Oiriba S. Subhaschandra Okpagi Thauram Ama Jingtham Lekai Community Hall Pangthokre Jingtham Lekai Development Committee na Sinduna Pangthokiba Okpagi Thauram aduda Handak Pangthokiba Mikhalda S. Subhaschandra gi Election Committee gi thaupuba singda khodol potpiduna ikai khumnaba utke Saukhatpa samaj ama purakpada mioiba khudingmakna mama mapa animak nungsibiba amasung ningba mathau tai haiba thimda Kanglaipak Art and Culture Research Center na sinduna kunmapan suba ima ipagi numit thauram ngasi NG College da pangthokre thauram aduda pradhan A. Bisorjit DDU Kausal NG College ki coordinator Henrietta Devi na singba mioi kaya saruk yakhe asigumba thauram asi chahi khudingi hongduna pangthokani haire Haujik thabak ki pau amuk phangbigani Delhi Police की SI अमदी Central Armed Police Forces की ASI खरा लौगदौरी मसागी सही कुंदगी कुनमंगा फावगी मनुंगदा लेबा मियोसिंगना मेगी तांग तरा मंगा फावगी मनुंगदा ऑनलाइन दा दरखास्त थारकपा यागनी परीक्षा सेंटर इम्फाल दा ओइगनी हाइरी CRPF की ASI SI इलेक्ट्रिशियन कारपेंटर यावना तोंगान तोंगान बा फमचनी नि फुलौगदौरी मसागी सही तरा निपाल दगी कुनमंगा फावगी मनुंगदा लेबा मियोसिंगना मेगी तांग मंगा फावगी मनुंगदा दरखास्त थारकपा यागनी हाइरी परीक्षा सेंटर असम दा ओइगनी
UPSC na Central Armed Police Forces ke Assistant Commandant punna chama humudra mapan laugadawri masagi sahi kundagi kun manga phabogi manungda leiba graduate pass tawba miyoi singna megi tang manga phabogi manungda darkhas tharakpa yagani Parikya Center Imphal da oigani hairi Bank of Baroda ge Professional Officer Samri laugadawri sahi kundagi kunipan phabogi manungda leiba graduate pass tawba miyoi singna megi tang ama phabogi manungda darkhas tharakpa yagani Parikya Center Imphal da oigani hairi Bank of India ge credit officer amadi manager khar laugadawri masagi sahi kun manga dagi kunthra manga phabogi manungda leiba graduate pass tawraba miyoi singna megi tang manga phabogi manungda darkhas tharakpa yagani Dena Bank ke professional officer khar laugadari sahi kundagi kunmapan phabogi manungda leiba graduate ta sada humpu phangba miyoi singna megi tang mapan phabogi manungda darkhas tharakpa yagani Parikya Center Imphal da oigani amaromda Bank of India ge officer amadi manager khar laugadawri Sahi kunmathoi kunthra manga phabogi manungda leiba chada humpu phangba graduate pass tawba miyoi singna megi tang manga phabogi manungda darkhas tharakpa yagani Parikya Center Guwahati ni haire Indian Navy gi sailor khara laugadawri class 10 pass tawba sahi tara taratagi kunmathoi phabogi manungda leiba miyoi singna megi tang kunmapan phabogi manungda darkhas tharakpa yagani haire mathaki pausing asigi akupa marol babuparada leiba job center dagi khangba yagani Housing Makataba Pau Mukpizari. Dribuga dagi Guwahati Sengadaba Sadabdi Express ki anauba train amangasi Railway State Minister Rajen Gohena Lam Thakre. Dribuga Railway Station da pangthokiba thoram aduda Lok Sabha ge MP Rameswar Tele, MLA Silajit Deba, North Frontier Railway gi General Manager Sate Ramsu Saruk Yakhe. Ngasi ayuk angan bada kumbidagi saiton chatpa lambida leiba lautongbi boroi makhong haina khangnaba mafam aduda nupagi asiba hakchang ama leiramle hauzik phawbadi masak maming khangba ngamdre Narcotic Cell Imphal East na nupi police kaloina na kairau maya lekai de drive chathabada Muhammad Rahim Koba miyoi ama SP tablet lising mariga konana masagi mayumdagi phare hairi Amaromda District Police Commando Bisnupur Commando na Kwakta Pangalamkhai area da frisking chathabada Muhammad Azad Khan Kauba Kwakta 1 number nipandagi miyoi ama enten tablet chatret marfuga konana fare hairi hauzik sanabagi pau amuk laubisi Nasigi sanabagi pauda District Sports Association Kaksing na sinduna association na sige ground da team taruk na saruk yaduna ngasidagi ahanba KSS Tikendrajit under 13 boys state level invitation football tournament association na sige ground da hokre ngasi ahoba nimita YDO Sorana ZDO Kaksing bu goal ahom sinoda maithiba pikhi All Manipur Volleyball Association Sinduna Liwa Lamding Volleyball Ground the Pangthoka Riba State Level Junior Open Volleyball Tournament match conduct with referee manga association na khankhre hairi hauzik makhata ba sanabagi pau boyaining thousandagi amuk phangbigani Manipur Veteran Football Association Sinduna Tha Sigitang Kundagi Tim Tarana Gurbani Thongna Khairutuna Eastern Sporting Union Ground Wangkhaida Sanaba Haukiba Sahi Sigi Taramapan Super Challenge Cup Veteran Football Tournament Nong Singki Pibam Patabadagi Matam Khar Leb Luruba Matungda Ngasidagi 11 Star Sporting Union Ground Akampat Khongman Khetri Lekhaida Sanaba Haukre Tournament Sigi Ngasi Ahubunumiki Sanakiba Mersta AVFA Akampat Amadi FC Wangkem Goal Amam Sanaduna Draw Sakre AVFA Akampat Ki Goal KS Wanglen na Mers Kitara Matoi Suba Minita Sanki FC Wangkem ki goal aduna KS Singasina Mers Kitara Truk Suba Minita Sankibani Tournament Sigi Ani Suba Mers ki Sanakibada UK FC Uripong na WBFA Sagol Balbu goal ama Sinoda Mighty Bapikre UK FC Uripoki Mai Papugi goal adu M Gunamani na Mers Kitara Mapal Suba Minita Sankibani Satariba Tournament Sigi Hainung Tilpung Ahunga Mini Punga Tabada Imi FC Game Village Amadi Langon Football Club Sanagani. Ahanba RKFD Sangai Trophy Veteran Football Championship ki ngasi sanakiba match da Basai Team A thangmaiban amadi Basai Team B thangmaiban mai pakre All Manipur United Veteran Football Association sinduna thasigi tang kulhum doidigi team kunna group mari thokna khairutuna chathariba ahanba RKFD Sangai Trophy Veteran Football Championship ki ngasi Pamyan Ground Pasoi Part 2 da sanakiba ahanba match da Basai Team A thangmaiban na BSA Sorabu goal mari amada maithiba pikibani Basai Team A thangmaiban
थांगमबनगी माई पापोगी गोल मरी दु एस गांधीना मैच की कुंथ्रा माथुई सुबा मदी निफु निपाल सुबा मिनिट गोल अनि सनखी अटोप गोल अनि अदुना एमडी आजाद अमदी एमडी रहमान ना मैच की मरी सुबा मदी निफु तरे सुबा मिनिट चंदुना मैच असी माई पाखिबनी मैच असी थमाइथि खिबा बीएसए सोरागी अमतंगारबा गोल अदु एमडी इकबाल ना मैच की कुंथ्रा तरुक सुबा मिनिट सनखी मैच असिदा बसाई टीम ए थांगमबनगी सनरोय ओ ओजिता मैच कंडक्ट तोखिबा सेंटर रेफरीना अन स्पोर्टिंग बिहेवियर गिदमक येलो कार्ड उठखी टूर्नामेंट असिगी अनि सुबा मैच की सानखिबदा बसाई टीम बी थांगमबना UBSA लिलोंग चजिंगबु गोल मरी सिनोदा माइथिबा पिखरे बसाई टीम बी थांगमबनगी माई पापोगी गोल सिंगदु राजेन खा गामना मैच की कुनमातुई सुबा मदी निफुनिथुई सुबा मिनिट गोल अनि एन इमोचा मदी सोमरेंद्रना मैच की अहान बहाफी अपिबा मतमगी हाफ मिनिट अमा अमदी मैच की अपिबा मतमगी हाफ मिनिट अमदा चंदुना मैच असी माई पाखी सथरिबा टूर्नामेंट असिगी हयेंग नुथिल पुंग अनि ग मिनिट 5 चटपदा फ्लाम याई स्कूल अमदी KSC लंबुलेनगा सानगनी अनि सुबह मैच नुथिल पुंग 3 मिनिट 30 चटपदा ATBFA थांगमैबन अमदी IEBFA टीम बी सलानथोंगा सानगनी All Manipur Taekwondo Association की प्रेसिडेंट वरंबा वाई खेम साना तरामाथोई सुबा विधान सभा की मिखलदा सिंजमई असेंबली कंस्टिट्यूएंसी दा माई पालपग लोइनाना मणिपुर गवर्नमेंट की स्पीकर वैना थौ पुरपदा तरामनो ओपगी थौरम ऑल मणिपुर ताइक्वांडो एसोसिएशन सिंधुना खुमन लंपाक स्पोर्ट्स कॉम्प्लेक्स दा लेबा नेशनल स्पोर्ट्स एकेडमी ताइक्वांडो हॉल दा पांगथोखरे थौरम असिदा ऑल मणिपुर ताइक्वांडो एसोसिएशन की अतै मियो केसु सरुक याखी निक्सिंग बयाई वाई खेम सान हौखिबा सही सोक लिसिंग अमसमापन मैफुनितोय मदि मैफु हुमदोइदा इंटरनेशनल थागी ताइक्वांडो सानरोय ओइबदा नतना ऑल मणिपुर ताइक्वांडो एसोसिएशन अमदि ऑल असम ताइक्वांडो एसोसिएशन की प्रेसिडेंट ओइरमी थौरम असिगा मरि लेनाना वाई खेम साना फोंदोखिबदा मणिपुर की टोंगान टोंगानबा डिस्ट्रिक्ट सिंगदा मसादा सिंगी कोर्सेस सिंग थादुना हेना फगल हनबा मरि लेनबा सिंगदा तक्सिनगनी महाकी साइट की पांगबा याबा मटेंग सिंग पांगनबा होनगनी हाइखी यूनाइटेड बैंक ऑफ इंडिया की मणिपुर लेबा तोंगा तोंगानबा ब्रांच सिंगी स्टाफ सिंगना बैंक का मरी लेनबा थबक थौरम सिंगदा निमित चुप थबक तौदुना मतम सांगना लेबगी अवाबा कोंगनबा अमरी वखल लौसिंग नुंगाइना लहनबगी पांडमदा बैंक असिगी स्टाफ सिंगना रिक्रेशन फुटबॉल मैच अमा थांगमैबन एथलेटिक यूनियन ग्राउंड दा पांगथोखरे थौरम असिदा ngangbam तेबान सीनियर मैनेजर UBI सर्विस ब्रांच इम्फाल अमदी डॉक्टर प्रसन्न कुमार बाल चेयरमैन मणिपुर रूरल बैंक अमदी AGM ऑफ यूनाइटेड बैंक ऑफ इंडिया अमदी मसक नारबा ऑफिशियल क्या सु याखी ngasi sanakhiba match asida UBI team A na UBI team B bu goal ahum anida maithiba pikre pangthokhiba recreation football match asigi matangda senior manager UBI service branch amadi AGM na phongdokhibada masigi maruoiba team di aikhoi gi beng da thabak suri ba mi sing ji yamna waba ayuk nganta dagi चलेरगा नुंदांग अथेंग भावबा वाने सुना लेबदुगी मदुगी अवाबदु खरदंग ओरसु पोथाननबा हाइदना ngasigi siguma program ase sinjabani. So this is a very good initiative. I must congratulate all the organizers who have started it for the past, and I have also advised them this year you have started it. In the subsequent year you can have the inter-bank tournament. Then also in the subsequent year even government of Manipur may also think otherwise to make even inter-departmental sports day here also. Pupu Pungdongwam na sinduna Lamlai High School playground Pungdongwam da tha sigi tang mapaldagi team kunma thoina group mari thongna khairotuna chathariba ahanba paradise union Pungdongwam Pupu Cup Imphal East District under 79 asset football tournament ki ngasi sanakhiba ahanba match da BSC Indian Army khabam na UFC Lamlai bu goal mari amada maithiba pikre BSC Indian Army khabam gi mai papagi goal singedu yai phabana match ki ahanba taruk suba madi kuntra nipal suba minute goal ahum sanki atopa goal
aduna Zenisna match ki kulum doisiba minute chanduna match asi mai pakhibani match asi da maiti khiba UFC lamlai gi amata ngarba goal adu Bijuna match ki kunthahum doisiba minute sanki tournament asigi ani suba match ki sanakhibada YDCL pungdong bamna YLL kundrak pambu goal ani sino da maiti ba pikre YDCL pungdong bamgi mai papagi goal ani du manisana amadi risanna match ki ni putare suba amadi humpu suba minute sanki match asida YLL kundrak bamgi sanroi Prakash Romeo amadi YDCL pungdong bamgi risanda match conduct tokiba official singna unsporting behavior ki damang yellow card utki sathariba tournament asigi hainungil pung ama makhai tabada ahanba match oina Laipok Manipur khri amadi KASC khomidoka sanagani ani suba match nungtil pung ani ga minute ni phumanga chatpada NFC Seijang amadi PGA pungdong bamga sanagani Lamlai Kendra Village Wise Men's Open 7-a-side Football Tournament Organizing Committee na sinduna ngasidagi team kunna group mari thongna khaidokuna Eastern United Sporting Club Telo Playground da Taranithoi suba Telo Joint Cooperative Farming Society Limited Trophy haukhre Tournament asigi ngasi ahubu nimit ki sanakhiba match da FC Yumnam Khuno amadi STT Team A sector goal amamam chanaduna draw satkre FC Yumnam Khuno gi goal adu ngaubuna match ki yakhai humdoi suba minute sanki STT Team A sector ki goal aduna Dina Chandrana match ki nifu taruk suba minute sankhibani sathariba tournament asigi hayeng nungtil pung ama makhai tabada ahanba match oina NNCKA Nongren amadi FC Saijanga sanagani ani suba match nungtil pung ani ga minute nifu mga tabada FC Telok Team A amadi ELC Nongadaga sanagani Thagatsari boyai hauzik makhata na ngasi nomgi oikiba ing asagi pau amuk phangbigani ngasi gi oikiba ai ngasa gi pauda ICAR lamphel patagi pirpa paugi matung ina ngasi gi khwaidagi sakiba degree Celsius 19.3 ingba degree Celsius taranipal dasnik mari nukshitte yawa ising manil gisang ayukta sada marpu humdoi nukthilda sada yakhaini thoi oike ngasigi nong sukhi bagi sang ani dasmik mapal millimeter ni aroi bada maroi ba pau amok Sakhang da basinga changau bong amasung kangpok pigi lona ba mafam amada nongmai kapsilakpada oil tanker gi driver ama sokle nongmai kapsilakpa thaudok asi chief minister nongthombam biren na kana yaning da ba phongdokre ka henba tawbasingi mathakta chapchaba thabak lokhat kani haire amade Haukiba ahingda Manipur gi tampaki mafam kaya da sipkiba akan manonglai nungsitna uwa amadi yum kai kaya amanga ta thokle ngasigi wenadi ISTV na pizaba Manipuri pau matang asitalo sinjari miyang tabiri ba pomna magpo amuka hanu khurum jari